खुदलाई पाइबा कुकी मिलिटेंट सिंघा बिष्णुपुर डिस्ट्रिक्ट के मनुंग चनबा नारायण सेनादा खुद थोकनरपा नुमित निपानी सुरे ngarang ahingsu कुकी खुदलाई पाइबा मिलिटेंट सिंघा मैतै खुंगाकपा सिंघा खुद थोकनख्रे अदुमकपु थौदोक अदुदा नाकल अनिदा असोक अपनगी पाउदी लेते थौदोक असिगा मरी लेनना मफम अदुदा लेरिबा अखोयगी पाउमी लानगंबा अयेकपमना अखोयगी एडिटर दा पिरकपा पाउदम तामिनसी नुमित निपानी थाना नुमित निपानी नारायण सेना मफम कुकी मिलिटेंट बोम टॉपगन क्या सिजन नोमई क्या बोम क्या कपना मिसी मीना क्या थोलो फाउबदा फाउबदा लोइना लोइना वीडियो जर्नलिस्ट लांगम्बकी पाइब कैमरा फाउबदा नोमई मरुना पांदुना सो अपन कैमरा नंखिबगी वारीसु लेख्रे मखा तारकोइना ngarang फाउबदा कुकी मिलिटेंट बोम काप लेते मफम वीडियो जर्नलिस्ट लांगम्बा जॉनसन लेरी हजिक लाइन लेजरी से लांगम्बनी लांगम्बंग असिगी अखोयगी ngarang फाउबदे अखोय कुकी मिलिटेंट सिंगना बोम नुंग थादरपना चिंब क्यामम तौरे हाइखि अदुबो थमना पोकपिदा अखोय पैराशूट बोम न चिंब क्यामम थादबा गे चिंगनबा लेरब्रा हाइबगी मियोय क्याना चिंगनबा लेरे हाइदुना फोंदोरपदि लै अदुबो मफम अदुदा नारायण सेनादना हजि हजि पैराशूट बोम थादरकपा लेब्रा अमदि मखोयगी ड्रोन सिंग पारकपा लेब्रा दि मफम अदुगी हजि हजि प्रेजेंट सिनेरियो से कैनो फोंदोपियो ngarang su aina jo hanjagre hojik aina lejero mafam ase naran sena gi maning lekai dani ngarang numidang waram da aina hajekiba paudumani ohum mari tara abakanda lomai simoina tam tam kapsam ba horok pajagi akhoi manana puda leba khunja sing sibu akhoi aki tungu popa aduga kapsalai nomai sing gi ngakona ba haidana the forcing jina section ground la khutuna laibagi film dani hojik leiba se aduga masigi makhata ngarang nungdang se akhoi singla abakanda nungdang gi pung nipan mapan tara abakan sida akhoi mafam asida kugi drone pashala pu urakhe drone ase akhoi ahambada uramde mambanina adubu tawgadabu mathapta yangkhaba matamda akhoi asangba light amakha titit khapasum urakpadagi drone je akhoi paire habse khangkibani mafam asida drone je ahambada amakha urami madugi makhatana drone ahum amasu uki adude hojiki Rishikesh na hariba porasi akhoi parachute drone sizinare natragana tingnaba lei haibase ai isamaksu ngarang nungtangda pairaiba filamduna maram oraga tingnaba poi ngarangsu ayukta hajagibaduni hojikki oina mafam asida akhoi khutthonaba amaji ka hena lepa leitana kapnabagi tawong leitaba aduni adu hojiksu leite tawgadabu ngarangi adumaina pung ahum mari taraba kanida nomai khaka kapa hora nungdang ahing atengba bokta lepa leitana kapnaba adumok thokadraina ngasisu tingnaba lei maramdi tingnari sigi maramdi ngarang ayukta nungtinda tawdaro matuna numidang waramda toropa dumaina ngasisu lan haibase toy haiba leitabani na hojiksu ngasisu pung ahum mari tarakpa sajida ngarang gi torokpa adumaina torokadra haibagi singnabadu aduni hojik mananglapuda leiba praja amadi leiba state forcing jina chingnari base ngarang tajaba pauda akhoi asongi naran sena maning lekai gi maningda leiba kuki khulsing asida kuki gi miyoy kaya ahenba kaya changchalakre haibagi paw musu phangba le adu tawgudabu mafam aduda ina changchalaga yengba ngamuba natabanina changchalai haibo sai isamakna confirm tawbadi ngamjadra Thagachari langamba akoi section laibi akoi makha tabasu update leijake langamba no jifongdore ije mapalamdagi tanglaiba akoi paramilitary force in achina manipuri akoi ki laiba praja sing aching akoi film adudi kya taje haibagi film aduni photo libate amadi loina na kuki militant sing ngarang su drone season aduna akoi ki attack kya sathar ko amadi nomai kya amrum kapsulakuna maitai miyam sing ati jamjana leijariba khunnaduda akoi ki nomai kya kapsulakuna miyam sing mipaiba poknare amadi mafam aduda numit nipani chupna nongmai kapnara sifawada karimata akhoi central force in action lokha tabna chingba si miyam gi thamoi da su pena da duni phondu pidi se langamba koi makha ta abdi ke tamto lobdra ke thaga tari langamba thank you